ahum makha tana Indian Navy gi akhanaba diver singa thiba hokre khudong thiba thorakpada kannana speedboat thamlagani haina Chief Minister M Biren phongdokre Northeast Forum for Indigenous People gi mifamna CAB gi mayokta lepnana ba warep daukre amadi sinmi singi numit me de Manipur gi mafam kaya da pangthoknakre Miyang tabiri bapumna magputaram na oksari hauzuk mapung ibe pau pizari Zatkiba tangku nipal na sitkiba nonglay nungsit aduna mabitel dam gi chadong area da mitara nitoy tongba hi ama laksin kiba dagi miyoy ahum tiba kangdana lakiba adu akhan na ba Indian Navy gi divers na tiba hokre ngarang numidang athengbada officer ani yauna punna miyoy taramari lakiba Indian Navy gi divers aduna ngasi ayuktagi makhoyne purakpa khusukulai sing season aduna tiba gi thabak adu hokhibani Housing of Maduda, Tongan the local Gimyo sing a mateng pangduna, divers sing aduna, ising manunga, Tibagi Tabakan Satari. Chief Minister N Birensu Nevina mi Tibagi Tabak Satari Baza Dong the Laktuna Yang Sinki, tourist spotter Lengak na Sakangba company ne Saba, Hinataba Taisang Halaroy, Kudong Tibatorapada Kanana Bas Speedboat Tamlagani, ISTV News na Hangba, Wahangi Pakumda, Chief Minister na Zadongi Akoibegi Miamna, He Pumting Tingbo oin Ningduna, Mi Paiba Fongdok Liba Asi Lan na Kanbani, Miamgi Apamagi Mayokta Karigumba Mata Tauroy, Hauzik Mioy Ahongi Hakjang, Tiba Kangdana Ladiba Asi Pangdriba Fauba, Tigani Haiki. कोई ना लेटेस्ट न्यूज़ हुजी स्पोर्ट्स इदाइना मैं लाम में कैप्टन दोनों तंबदा some area खरदा मैं नेरो डाउन तोड़े मफम मंगा गुम्बा आइडेंटिफाई तोड़ कान मैं कैमरा लो बदा suspect object खरा मैं ऊब फंगे तो अदु मंगना वैरम नहीं हाइपे दिन त्रे suspect वेबो object खरा मैं उन्हों फंगे तो हाई रिची मैं head office थार कांदा confirm तोड़ कांदा मधुगी मफम दुदा संगदबा अदुगी पाउंगाइनरी अदुना ए ईश्वर खरमसी अखोय मैम अदु ngasi दिसोइदना फंगद्रा हाइबगी मै डाइविंग एक्सपर्ट गातनी मखा मै मेसिनरी लोइना पुरो लाया इवन इसिंग मनुंग द पुंग अनि मखाई अहुम हेना कुल्लु पुंगम बादुग मै एक्सपर्ट सिंग ने अदुना मैम द यावाबदा इमुंग मनुंग लेगिदब सिंग यावाबदा अखोय न सरगा जरी अदुग मैम पुन स्टेट की मैम पुन NDRF Taranitui Suba Battalion gi Deputy Commandant Pangambam Nupajauna Navy Team NDRF SDRF Fire Service amadi local miyoi singna haksang thibagi thabak chathari makhada uwa yamna hobana mi thibagi thabak ta khudong chadaba kayamarum mayoknai haiki khudong chadaba se maroina akhoi ke khase yamna keno leiba uwa hojanba Machine Maramaduna, when a clear picture hung the bar, no chingy people, Patabana Maramaduna, Maramata, Tiba Humaki Tabaks, disturbance, Laiba, Shingjam Kahana Luba, under Canozita problem currently. Computer image Bungamba, a quick sonar system, Tadari, Masico quick deep divers, diving set, scenery, Dugan Luna, anchor had local improvised method key. अखोई के थौरी अमसुंग हुक छिनरगा मदुनसु अखोई के थिबा हुंबगी थबकसे यामना कन्ना सथरी Numidang wairamda laima khongda laiba army gi helicopter sinaduna asiba hakjang sing tawkhalakpra haina yangsinki Zadong the hill Padaki Hosik Pauba Tiba Kangana Ladiba, Ningtau Kong Ka Kunodagi, Masin Manau, S. Rajiv, S. Roman Amadi, Ningtauzam Ranigi, Imung Manungi, reporter map. Tarikunginipan, the Mitukin Sita, Chadong Lekta, He Lakpada, Lakidraba, Mui Ahungi Manunda, Ama Uriba, Ningtau Kong Ka Kunogi, Ningtauzam Ranina, Hinegi Mikupta, Maki Makuragi, Yumda, Matau Karam Tauna. Karamba punsi marilda lelami haibgi punsi wariadu ko astivina miyamda khangna bi tanza do lawjoni ma che ne kum pala pu matamda mai baba je leram dare isi je ma yum pangre sei da ma je akang jinji ga se na mo manga je ga imana ko bire ko mi ma donda ima mu lai kitare ma la kitara patunda
ꯑꯅꯤꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯖꯕꯅꯦ ꯑꯩꯁꯨ ꯏꯆꯥꯗꯧꯅ ꯈꯜꯂꯦ ꯃꯥꯁꯨ ꯃꯃꯥꯗꯧꯅ ꯈꯜꯂꯦ ꯅꯣꯡꯃꯇ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯅꯠꯇꯦ ꯃꯥ ꯎꯗꯕꯗꯁꯨ ꯑꯩꯅ ꯀꯨꯊꯤ ꯊꯤ ꯃꯌꯥꯝꯁꯤꯅꯁꯨ ꯊꯦꯅꯥꯎꯕꯤꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕ ꯃꯥꯁꯦ ꯀꯔꯤꯁꯦ ꯌꯥꯎꯔꯒ ꯑꯗꯨꯃ ꯀꯀꯥꯒ ꯑꯩꯒ ꯈꯤꯇꯪ ꯃꯇꯦꯡꯗꯁꯨ ꯑꯣꯏꯖꯒꯦ ꯑꯗꯒꯤ ꯃꯥꯅ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯃꯁꯥꯒꯤ ꯈꯤꯇꯪꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯥ ꯈꯤꯇꯪꯁꯨ ꯇꯨꯡꯁꯤꯟꯖꯒꯦ ꯍꯥꯏꯅ ꯃꯁꯥꯅ ꯁꯨꯝ ꯈꯟꯖꯔꯒ ꯁꯤꯚꯤꯡ ꯈꯤꯇꯪ ꯊꯝꯖꯅꯕꯅ ꯇꯧꯖꯕ ꯔꯥꯅꯤꯒꯤ ꯃꯄꯟꯊꯧ ꯅꯤꯡꯊꯧꯖꯝ ꯕꯖꯥꯏꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ ꯏꯆꯥꯁꯦ ꯉꯁꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ나 ꯋꯥꯈꯟꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯆꯥꯕ ꯌꯥꯗꯦ ꯏꯆꯥꯗꯨ ꯋꯥꯈꯟꯗ ꯋꯥꯈꯟꯁꯦ ꯏꯆꯥꯗꯨ ꯃꯁꯛꯇꯨ ꯎꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯃꯣꯏ ꯇꯧꯔꯤꯗꯨ ꯌꯦꯡꯉꯒ ꯁꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯗꯨꯃꯛꯄꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯏ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯅ ꯈꯔ ꯊꯨꯅ ꯏꯆꯥꯁꯦ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕ ꯃꯤꯀꯨꯞꯇ ꯁꯒꯞꯄꯝ ꯔꯥꯖꯤꯕ ꯑꯃꯗꯤ ꯔꯣꯃꯦꯟꯒꯤ ꯑꯄꯣꯛꯄꯤ ꯂꯦꯛꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯃꯛ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯤ ꯁꯨꯃꯥꯏ ꯇꯧꯅ ꯃꯣꯏ ꯔꯣꯃꯦꯟꯗꯣ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯃꯈꯣꯏ ꯃꯤ 2-3 ꯇꯥꯈ꯭ꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯗꯅ ꯅꯣꯡ ꯃꯔꯛꯇꯨꯗꯩ ꯈꯣꯡꯅ ꯆꯦꯜꯂꯤ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯠ ꯃꯐꯝꯗꯨꯗ ꯌꯧꯖꯔꯨ ꯑꯩ ꯏꯃꯧ ꯅꯨꯄꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯁꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯄꯨꯔꯤꯕ ꯚꯦꯜ ꯋꯥꯏꯔꯤꯕꯗꯨꯗ ꯔꯤꯝꯁ ꯇꯥꯅ ꯄꯨꯔ ꯃꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ ꯇꯤꯖꯃꯅꯤꯅ ꯃꯥꯅ ꯌꯦꯡ ꯈꯣꯠꯇꯅ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯥꯔ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩ ꯑꯗꯨꯗ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯒꯞꯄꯝ ꯅꯅꯥꯎꯅ ꯆꯠꯃꯤꯟꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯊꯦꯡꯅꯔꯨꯕꯅꯣ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯗꯨ ꯈꯪꯃꯤꯟꯅꯁꯤ ꯋꯦꯗꯔꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯂꯥꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯆꯠꯂꯦ ꯆꯔꯆ ꯈꯔ ꯊꯤꯟꯗꯣꯛ ꯂꯩ ꯍꯥꯏꯕ ꯌꯦꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯏꯋꯥꯏ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯑꯇꯣꯝꯕ ꯔꯣꯃꯦꯟꯁꯤꯅ ꯃꯥꯒꯤ ꯏꯗꯣꯝꯆꯥꯁꯦ ꯐꯣꯇꯣ ꯀꯥꯞ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯈꯪꯍꯧꯗꯅ ꯕꯣꯠꯁꯤ ꯍꯦꯛꯇ ꯎꯞꯁꯤꯜꯂꯛꯄꯅꯦꯕ ꯐꯥꯎꯒꯠꯅꯔꯛꯑꯦ ꯃꯥꯏ ꯊꯣꯛꯄ ꯐꯥꯎꯒꯠꯅꯔꯛꯄꯗ ꯗ꯭राꯏꯚꯔꯗꯨꯅ ꯃꯤ 3-4 ꯀꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯃꯇꯦꯡ ꯇꯧꯔꯒ ꯃꯤ 3 ꯀꯜꯂ ꯑꯩꯈꯣꯏꯁꯤ ꯀꯥꯔꯦ ꯀꯅꯥ ꯋꯥꯠꯂꯤꯅ ꯑꯩꯈꯣꯏ ꯌꯦꯡꯉꯛꯄꯅꯦꯕ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯀꯥꯄꯤꯇꯨꯒ ꯀꯥꯃꯦꯟꯒ ꯋꯥꯠꯂꯤ ꯍꯥꯏ ꯀꯣꯏꯝ ꯆꯠꯈ꯭ꯔꯕ ꯃꯣꯏꯗꯤ ꯑꯇꯩ ꯀꯅꯥ ꯋꯥꯠꯂꯤ ꯍꯥꯏ ꯊꯤꯅ ꯔꯥꯅꯤ ꯃꯥꯁꯨ ꯋꯥꯠꯂꯤ ꯍꯥꯏ ꯃꯣꯏ ꯑꯋꯥꯠꯄꯁꯤ ꯌꯦꯡꯒꯗꯧꯕꯁꯤ ꯏꯁꯤꯡꯒꯤ ꯋꯦꯞꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯗ꯭राꯏꯚꯔꯗꯨ ꯃꯥ ꯌꯥꯝ ꯐꯩ ꯃꯥ ꯊꯥꯒꯠꯂꯤ ꯃꯍꯥꯛꯅ ꯀꯞꯄꯒ ꯃꯥ ꯏꯁꯤꯡ ꯃꯈꯥꯗ ꯃꯥ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ 3 ꯈꯨꯔꯥ ꯑꯅꯤꯁꯤꯅꯦ ꯏꯆꯟꯁꯤꯅꯦ ꯃꯈꯣꯏꯁꯤ ꯃꯃꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯃꯃꯤꯁꯤ ꯎꯈꯤꯗꯗꯅ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤ ISTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯒ꯭ꯌꯥꯅꯦꯁꯣꯔ ꯌꯨꯝꯈꯥꯏꯕꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 4 Silongda Minini Sathagipa North East Forum for Indigenous People gi mifamna Imphal gi conference da lawkhiba firep hena chesin bagaloinena CAB gi mayokta chapchana lepnana ba warep lawkhre India government na CAB implement tawnana ba thabak leptriba fawa forum na bilasi gi mayokta dumak laigani kariguma bilasi miyam gi aningba pamba gi mayokta chana halak labadi aikhoi gi isa gi tunglam chat ama punna leplakpa yai awanangpok state singda mitop sing changsin lakpagi issue asi punna thengna minana ba warep lawkhi Pandamasi Pangnanaba, Wakal Manaba, Wangnapok Lamdamgi, Social Organization Singa, Watana Naba Forum Asigi, Permanent Body Amasem Nanaba Yanaki, Mifamaduna, April Kuntarukta Tripuragi, Kawaida Leba, Kohinu Kaitelanaha, Oriban Pimacha Mahiro Amabo, Migrant Amana, Makochanki Batawong, Kanayaning the Bafongdoki, Wangnapok Steta, UND, RIP Chanahanaba support Taubagaloinana, Hiramasigi Matanga seminar ama August Mapangi World Indigenous Day Thoramda Pangtok Pahina Suyanaki, Nasigi Mifamaduda, Manpeki Convener, Yumnamsa Dilip Kumar, Forum Gi Convener, Ningtauza Lancha, Komsogi Chairman Rawat Jun, Nagaland District Coordinator, Theja Theresu Saruyaki. Sinmi Singi Numit May Day Manipur gi mafam kaya da pangthokna khrei All Manipur Trade Union Council M2 amadi All Manipur Government Employees Organization MGO gi Joint Administrative Council JSC ne sinduna May Day gi thauram Babu Parada laiba JSC gi office da pangthok khrei thauram aduda JSC gi General Secretary Laitonjam Biken Singh Manipur University gi Dr. Singlan Maisnab Regional Director MN Salam yauna tongan bamiyoi kaya na saruk yaki Dr. Singlan Maisnamna Manipur gi ngasi oiriba phibam asida awanba ama purakke hairabadi apunbagi pangal sagatpa mathau tai haiki
कोई मेदेना तौरीबा स्लोगान मान कौरीबा कोर हाइतार वर्कर्स ऑफ आवर कंट्री यूनाइट साइज ngasi koina uriba chapatiba adiga koina uriba sakat sakapagi punama ngani ba kholiba punama si worker yaudali ya bamanante ngasi media koina ngasi pangthoi misi koi nuai gi numit mati oidre mapam ataitana ngasi celebration oina parliament pangthok pasi ngasi manipur gi ngasi lemai stadi parliament gi mota ngasi di estate thokna protest na pangthok gi tangai fera la isa ngasi kari gi noisi ngasi hangam ma fera Medegi Thoram District Legal Services Authority Imphal West na susinduna Uripokta Laiba District and Session Judge ki Court Complex ta pangthokre Paralegal Volunteers on NLLA scheme gi matangda training program amasu pangthokki thoramadida District Legal Services Authority Imphal West amadi Imphal East ki Secretary Kenny Rosette Advocate RK Ibotomba District Legal Services Authority Imphal West ki Chairman RK Memchana Singba miyoi kayana saruk yakhi Secretary Kenny Rosette na medegi thoram pangthokpagi nunggi oiba wafam adu mipum khudingda khanganba tangai fade haiki Hujik lairiba Indian economy sida unorganized sector da social security laitaba mi panyam ama lay adubu moigi damakta scheme panyam ama semaga moidadi yoba ngamdre adubu karam tawraga kari mateng pangaga moi yohansige habdo adugi matangda khoina training pina bagi damakta plus may day observation gi damakta function ji pangthok saben All Manipur Manpower Upliftment Center AMMUC na susinduna Imphal gi Kanglada medegi thoram pangthokki thoramadida AMMUC gi President K Kamson Deputy Labor Commissioner Karambono Poirei Leimarol Maira Paibi Apunbagi President Ima Memchobi Manipur Kaithal Nupi Marup ki Ima Iveni Dr. Dhanbir Laistrom Amawabagi President Y Kunjarani AMMUC gi Secretary S Sanjoy Amade Salai Holdings ki Chairman and Samarjitna Maru Oiba Miyoi Sing Oina Saruk Yaki Wangang Kibasingna Lamdamasigi Miyoi Sing Asi Amana Toba Thabakta Amana Sing Thanadaba Misang Khomba Amadi Tola Taraba Kayabu Tuhat Piba Asi Thadokduna Amaga Nungsinaba Puraknaba Punna Honaminasi haba wafam Pongdoknaki Narengmam Samarjitna Sinmi Leiramdrabadi Senjau Paiba Leiramloi Sinmi Singi Damag Manipur Lengangna Akhanaba Mityang Changbiba Mathau Tai Pongdokki Chahi amagi manungda calendar ki lakpa me ki tangwan se masi Manipur ko gidi me de nate ako gi me de di everyday ako gi me de di nuti khudi ki wagida bane pungsing khudi pungsa khudi ge let us continue ako gi madu punna ako gi oiba khongjang se lepta na koi changjalaga madu gi pan na phangri bawa koi madu chap chap koi thengna ga bane ba Leirik Vocational Training Center Kumbong na sinduna ahum luksuba medegi thoram ngasi Kumbong Kaithal da pangthokre thoramadida Institute of Engineers Manipur State Center ki Chairman N Shyamsundar Susaruk Yaki Imphal Municipal Employees Union na sinduna medegi thoram IMC ki campus ta pangthokre thoramdada mahot ki Commissioner M Joy IMC ki Municipal Commissioner K Chandra Kumar Social Welfare and Minority Affairs ki Director NG Uttamamadi IMC ki Corporator Kaya Susaruk Yaki NG Uttamna IMC na thengnaba khwaidagi kudong chadaba singi manungda temporary dumping site laitabasu amani IMC asi thabak kaya tawjarabasu miyamna thabak tawdabagum uriba asi hongdokadabani field thabak suriba sing matangba chuna training piba changi haiki Chief guest oina saruk yakiba Commissioner M Joyna labor singbo miyamna akhuba mityangda yengbiriba asi thadokpa chungani ekhoi khudingmak labor singi phangpham thokpa hak phangangadabani Imphal City haibasi miyoibagi mai gumbani mafam asi luna nana thamba tangai fade employee singi tolop chang naina phangdabana chingba thengnariba asi kokhanaba hana government na piramba granin at lupa lakh 35 crore amada hengatnaba thabak paikhatli Employees sing na hena thawai yaw na thabak subagi hainabi laisi karigumba award apa hek laibaga strike na mang thabagi thabak lepiyo haiki ekoi khudimak sinmi haina khallabani sinmi khudimak na tawuda ba mathau tawuba khudimak da mokoi phamam thokba rai to koi pi na ho bana ba haibasi koi khudimak ki tanai khudabani start mang thawa da kharga marta koi power lepi haba मैम लीडर जितना वेलकम एजेंस पी भी ना मैम विशेष होता है लीडर में से अब पुनः खुद आयोजन तो पनी होना लगी अदर ना मैम पुनः वो भी हूँ आई ना माहौल तो नहीं कुछ सही है कोई अपनी पना लावर जो पुनः जो था वो माइटा मत पाऊँगी पुनः की पना होना जगह
All India Trade Union Congress Manipurnasu Medegi Thoram Jem Holla Pangthoki Thoramadada Dr. M. Nara I2K General Secretary L. Sotin Kumar C2K Secretary K.S. Santa Manipur University Ki Assistant Professor Dr. Singlan Maisnam TUCC Ki Secretary K.S. Gyaneswar UTUC Ki Secretary K. Manoranjan Intuk Manipur Ke General Secretary Wairana Pratap Su Saruk Yaki L. Sotin Kumar na Suri Nomli Ba Myoy Singna Mateng Pangbadagi Lamda Masinungay ni Hingbang Ambani tongan mahiram kaya da thabak tawriba sinmi singi yaiphanaba lengak asina mateng pangbagi mahut namthabiduna khusumal matik chana pidana leire ngasidagi sinmi singna amata oina masagi hak phangnanaba khongjang asi changsin mamatam oire haiki ꯑꯩꯈꯣꯏ ꯉꯁꯤ ꯃꯦꯗꯤ ꯄꯥꯂꯣꯟ ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤꯕ ꯈꯨꯠꯁꯨꯃꯟꯁꯦ ꯍꯦꯟꯒꯠꯅ ꯄꯤꯌꯨ ꯍꯥꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯟ ꯃꯗꯨ ꯐꯪꯅꯅꯕꯒꯤ ꯑꯀꯟꯕ ꯂꯥꯏ ꯑꯃꯒꯤꯗꯃꯛꯇ ꯑꯆꯦꯠꯄ ꯋꯥꯁꯛꯄ ꯆꯪꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯏꯕ ꯇꯥꯕꯅꯤ Medega Mari Lenana Singjamai Kethel da Kethel Pambi Singi Oba Free Health Camp ama pangthokre camp asida free test kaya pangthokpa loina na hidak langthak sing lemna yanthoki Singjamai Kethel Nupi Lup ki President Y Rani Balana Medega Mari Lenana Kethel Pambi Nupi Singi Oba camp pangthokpani Kethel Pambi Singna Thengnari ba Kudong Chada Basingi Manungda Khongam Khodam Pham Laitabasu amani haiki Ako yamna nungai de bhajik se aibidi akoi kathen se sabiraga su toilet kumba letil mai ising kara kaya marang leite haba masi su aina ngasi khudong chaba si lauraga haijani United Workers for Social and Economic Advancement Haiba Hiramda Moirang Municipal Council Nasu Council Asige Conference Hall da Medegi Thoram Pangthoki Thoramatuda Mahut ki Director T.S. Hari Kumar Moirang Municipal Council ge Executive Officer H. Pradeep Kumar su Saruk Yaki Council ge Sinmi Tarahum Doida Uniform Amadi Setna Chanaba Board Raincoat Hand Club na Singba Yanthoki Director Hari Kumar na Manipur gi Lairiba Nagar Panchayat Amadi Municipal Council Kontaret Asi Lunanana Thambada Workers Singi Thaudang Chawi Workers Sing Yaudana Swast Survection 2020 Mai Pakpangam Loi Haiki All Manipur Lady Advocates Association Amalana Su Mede Thoram Cherap Court Complex Uripokta Leba Lady Vargi Office to Pangthoki Thoramadada Manipur State Legal Services Authority ki Member Secretary Gaiful Silo Golmai District and Session Judge Imphal West RK Memcha Amalagi President K Binodini Su Saruk Yaki Thaubal Municipal Council Nasu Sinduna International Labors Day Medegi Thoram ngasi Council asigi complex ta pangthokre Thoramadada Council gi Chairperson T.S. Sanatomba amadi Executive Officer Salvador T. Vaitena moroiba myoising oina saruk yaki Council asigi mathau ningthina tawba staff sing amadi unskilled labor sing da track suit amamam piki More dasu Indomema Labor Union More nasu malemgi sinmising inumit Thoram Gamnom Lantol Ground da pangthoki Thoramadada Nifuhum doi suba Sam Rifles ki CEO Colonel Sumit Chu Major R.K. Sharma Tamil Sangha More ki General Secretary Bala Indomema Labor Union ki Advisor Saiboy Haukipsu Saruk Yaki Ngasi Medega Mari Lenana Myanmar gi Namphalong Kaithel Thong Hangkhide masina maram oiduna lalol itika Mari Lenana More da mi lakpagi chang yamna nemki Namphalong Kaithel asi hayeng thong hanglaba matungda mathangi numit tang ahum asisu thasi oibana maram oiraga Namphalong Kaithel thonglon ngani hairi Center of Indian Trade Union amasung BSNL Employees Union nasu Imphal gi Babuparada laiba Union gi office ta Medegi Thoram pangthoki All Manipur Trade Union Council amasung Medical Department Employees Association ga khosamnaduna Manipur State Pharmacy Council gi Conference Hall da malem gi sinmising inumit pangthoki Manipur lengakna employees singi taret suba pe matam chana pithoktababu nungaitaba phongdoknaki All Manipur Working Journalists Union gi Jahigi General Body Mifam Manipur Press Club da pangthokre Mifam asina anoba member amasung associate members sing approve tawki Jahigi account statement approve tawki nungthilda anoba standing committee gi mikhal pangthoki
Sahi kuntra hena mathau tawdana lairuraba Loktak Lip Irrigation Project ngarangdagi pump house number 1 na puriba kilometer tarada ising thaduna mathau tawba hokre project asi pump house ahum thamduna lising chamapan humudra doida lupa crore kunipan lakh nifu mangat changna assembly constituency tarada ising piduna double amadi triple cropping tawnana bapakhat kibani tharomadada Manipur Pollution Control Board ki chairman L Radha Kishorna wat iba pump house ani asisu athuba matamda mathau tawhana bahonaragani laumi singna masage sinpamda mai onsinduna jinjakta mipal tangdaba state ama ohelasi masida lenga ki makaidegi pangbaya ba mateng pangani haiki field lobukta double triple koigi cropping tawduna kam thomna honirasi masida darkar lenga matam maru brand pigani farmer sing na pamba koi fertilizer pigani farmer sing na pamba ising pigani Lions Club of Imphal Laimarol Amadi City Hospital and Research Center Singmairong Anina Fatherland Patriots Memorial Club Khongjom Ngapuna Sinduna early detection of cancer of cervix and breast ki matangda nomangi oba awareness program amangasi Khongjom Kaithel Community Hall pangthokre thoromadada Lions Club District 322 Digi District Governor Lion M Gojendra MLA Y Surchandra Lions Club of Imphal Laimarol President Lion A Kananbala Amadi Project Chairperson Dr. Tibila Sinina Maru oba miyosing oina Saruk Yaki awareness program ski matangda akhang ahikayana wangangki emere Surchandrana isa na section jaba amadi changnai na check tok thokpa asi yamna maktangai phade haiki alasi Lions Club Lemerunga koi initiative amloga khongjom da laga rekaksing da saraga poinam da saraga sing da saraga tawsi koi humanity da asam service amne lo Andro Kendra MLA TS Syam Kumar bu boycott tawba laite haina Laimana Youth Club Yaripoki Secretary KS Subhasandra ngasi thamoi banda pangthokpa pawmising unabada phongdoktre Minister bu Lisina boycott tawkiba laite Lisigi president yaukiba du masagi maranai interest yaukibani executive Lisigi executive members singda khangalamba laite maramaduna makoina Club Tarana Andro Kendra gi Syam Kumar bu social boycott tawre haiba wafamda serial number 1 da Laimana Youth Club ki Lisigi president yauriba du mahaki maranai gi wafamni akoi club ki executive member singda khangalamba laite haiba wafamasi sengduk jabati Smile Trend Club Project sahi kun mapung farapagi rally chatkre Sija Hospital and Research Institute na sinba rally adu kanglagi nongsup thamba hojangdagi health ki principal secretary Bumlun Mangna lamthaki rally asida institute asigi nurse samadi staff sing saruk yabada natana Smile Trend Club Project India gi mihut kisani biswasu saruk yaki Principal Secretary Bumlun Mangna Sijana Paikhalibes ki masi state government ki maikaidegi pangbaya ba mateng pangani haiki Sija Hospital and Research Institute ki Managing Director Dr. K.S. Palinna project asigi makhada yumthang na balaibak oiriba Myanmar fawba chatuna patient kaya layang khrei Nagaland state su Sijana patient kaya operation pangthoktuna mahusagi punsida hanjanhan khrei miyamna sinban amadi ngau kaina poklakpa mioi sing lotsinduna thambiganu lemna operation tawduna phan mangamle haiba khangbiyo haiki Marakhan atin mabrek matang lauzari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chab Greenery e-motor ki nungairaba pausel miyam da pijari ba kudung chaba silobiu Greenery e-motor da phangni ba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apamba makhal gi gari macha ama hekta launa bagi loan gi kudung chaba pijari asita sunatana mafam asida phangni ba e-auto rickshaw gi oina su loan gi kudung chaba pijari adona deposit tawiraba matungda atenba numit kharan gi manungda apamba gari lobi be yargani nga simaklang sinbiro aikhogi address Greenery e-motor Kaisampa Junction Churachandpur Parking Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Imphal. Nang class 12 pass out natra. Thabak thibadi kyam koira?
Khang Kirobana, ANT 9 months medical scribing ki certificate program में यावरगा था दा लिसिंग कुंट्रानी पांडे की होरगा सेल कया में लाइन तान बियार बने अकुपा मरो की दमक पिजरीबा फोन नंबर अमदी वेबसाइट असदगी खंबी बियार गनी. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba Residential Group Housing Project ama Imphal Airport kanakna leiriba Bamdiar Haiba mafam asida paikatjari clubhouse, gym, swimming pool, children park amadi auditorium na chimbagi facilities sing yauzagani. Hairiba flat sing asibu lebi ningba singna ngasi makling sing biraktuna hena akupa maroi khangbiba yagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Tarangmam Lekai, Imphal. The all-new Vitara Brezza. Loan Pijari, Kagempale Huidrom Lekai, Imphal West Laiba, LZ Construction and Metal Company Private Limited na Lupa Lak Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay, tiles amasung construction material Kaktang, Lining Bamio Singi home delivery service Laigani. Northeast Hanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang duk jare miyam financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies. Break tungda taramna oksari makhata bapauda All Manipur State Government Dental Surgeon Association ge anirak suba mapukumon thorom ngasi lamphel laiba Medical Directorate pangthokhrei thoromadada Association ki President Dr. L Nandalal Singh, Vice President Dr. R.K. Ratan Kumar amadi Secretary L Robinson na maroiba miyoi sing oina saruk yakhi. Secretary L Robinson na dental gi oina Medical Directorate Joint Director amakhak phamba asina dental gi yangsunbada kudongchada ba kaya leire chapchaba post sing lengakna hapinaba appeal tawkhi. Ngasigi khunaya sida chauba public health issue ama oriba pungning amadi wakhal gi anaba stress and mental health haibasi public platform da pukatuna khana naina ba amadi anaba singi horakpham thidokpa mathau tare haiba wakhalolda nomugi oba khana naina ba mifam ama JN Manipur Dance Academy da pangthokhrei khana naina ba aduda psychiatrist Dr. R.K. Lenin, clinical psychologist Dr. N. Premika Ramkrishna Mission gi senior faculty Livestream Dexana resource person oina wangangki Dr. Lenin na ngasigi khunai asida stress na maram oiraga mi sibagi chang asi atai anaba maram singdagi wangna leire stress komba pungning wakhal gi anabagi matangda mari lenaba Dr. Singh natraga department khak oirambadagi ngasi mahiroi singna asiguma thoram silakpa asi pungning thogat ningai ni pungning wakhal gi anabana khunai de piriba chauba safu asi mipum khudimak khangminna ba mathau tai haiki ingoda tholiba awabase stress na thonmani haibase koina khanghaudoba Kangana Bono Daba, Kanga Sumadu Garmai Toraga, managed to Wangam Habishi, Mikoina, Kangabana Marakanda, Magi, Amangwe fixing ship, Masina, Aibu, Wali, Shohali, Nahali. Desamna Manipur University da Master Tamgadoriba Mahiroi Singna entrance exam mayok na nabokhatna bada mateng oina na ba chahi khudingi leptana pangthokpa MU Special Entrance Test Coaching tarani thoirak subo oina GP Women College da hogdokhrei coaching asida subject tara manga takpi tambigani haire Northeast Alliance of Riders na laikhidraba riders singi mafam dai kai khumna ba utpa oina wangnong poksin bathungna ngasi tribute ride pangthokhrei Manipur da su alliance sigi saruk ama oiriba Royal Riders Manipur na mapung oina sinduna Imphal da thauram pangthokki DM College campus ta laiba Kuntokan bi sanglendagi Greater Imphal ge akoi beda gari thauki Kuntokan bi sanglenda mo halaktuna laikhidraba Riders singi mafamda haikaleka tambaga loinena minute ama tumina leptuna awaba phangdokki
Imphal West Commando na Thangal Kaithel area ge Major Khul Kalibari MJ Avenue degi Jalal Crossing phauba ngasi numidang wairam thiba humbagi thabak chathakhrei puna miyoi chani kullom verification tawbagi manungda miyoi taret masagi saktak se yaudabadegi thigatna naba city police station da sinakhrei Ahal oiraba singi pothapam oiriba kakching sumang lekai sesu ground da leiba khanong pok maikai lepung sangi ahanba common thauram ngarang pangthokhrei thauramadu Bhuban technical gi director Naurem Nabachandra kakching municipal council gi chairperson Naurem Santi Kumar councillor S Premita Su saruk yakhi NEZCC Ministry of Culture gi miteng makhada Art and Culture Department ka khusam naraga nimit humni chathagadaba Tribal Youth Festival yara fanit ngasi kaithel da hokhre hongdokpagi thoramda ADC Ukrul gi chairman Dr Yaron Sungalung tangkhul amasung kuki khulsingi headman amasung sipsing saruk yakhi festival asida Nagaland Assam Arunachal amasung Tripura dagi cultural troupe singna nat ki oiba jagoi isai kayamarum utki MZ Avenue Talaiba Smart Dental Clinic ki Anisuba branch ngasi lamsang kaithelda RIMS ki Dental College ki Associate Professor Dr. K. Sasikumar na hangdokre thoromaduda Smart Dental Clinic ki Managing Director M. Santikumar Susaruk yakhi M. Santikumar na ngasi hangdokliba Dental Clinic asida BPL ki card amadi CMHT ki card paiba miyoi singna layeng bada jada yangkai tagani haire Ngarang Nambol Police Station gi manung sana ireng ba mamang lekai gi oinam dagi iril bung taba lambida ayuk angan bada tata dipper amagi manung da chingna ningai oiba mawong da kainau thongthak awang lekai dagi thiam samoko ba jahi kuni thoirom suraba miyoi ama sirambaga mari lenana misi asigi matang da JSC ama sembaga loinana masigi matang da laklibe tang mari phapagi manung da achumba langla langjil puthok trabadi JSC amadi kainau GP gi praja ga loinana makhal makha kaya gi khongjang changsilagani haina JSC gi convener angom Tony Mitaina kainok thongthak awang lekai da leiba KTYWA club ta pangthokpa paugi mifam amada phongdokhrei kainok GP ki khunja mayamga mifam amaga loinana pangthokkiba paugi mifam adada convener Tony na makhataraduna haukiba tang kunmapan gi nungthil pung amarom taba aduwaida oinam awang lekai degi sarangthem tombagi machanupa sarangthem Dinesh hairiba miyoi asina Syamo mayum dagi puduna chatkibagi kudam changdam lei loinana Syamo ahingi pung taranithoi phawbada yumda hanjilakta badagi mamanaba singna Syamo gi phone da call tawbada Dinesh na pairakhi tungda mobile switch off phawba taksan ki hairiba thokdok sing asina misi asi singna ningai oi maramaduna lakliba tangmari phawbagi manungda mari lenaba singna misi asigi achumba langla langjil puthok trabadi kainau GP gi miyam ga loinana JSC na makhal makha kaya gi khongjang jangsinaba semsare haiki hobudagi loibaw chinganigai mayam leire hoji chingnari basina ta mara leire habdo puthokga dandi phangma yanabagi dangta dandi pinanabagi dangta matik chaba praman puthokpiu adu evidence puthokpiraga justice phanganbiu haijari sida kaigumba tawbida taragadi tang mari dagi de ekhoi club mera baibi organization ekhoi kenu gram panchayat leiba mayam like mandate club singa loinana akatma khongjan chemjan na ba ekhoi sem sajare Paugi mifamadu da saruk yakhibi Syamogi loina bithiam ongbi bemade mina mahaki nupana driver ama oina yumpudun leirambani pikliba sahi ama khakta ngairiba lehoriba machanupigi amadi imung asida lehoriba ahal oirabi mama amadi mahaki awabagi khanbiduna athubada mahaki nupagi achumba langla langjil puthokpiyo haiki Dinesh haiba nupasdi mana thaukiba garini aduga Dinesh ti leramde akhoi nupana manungduda asiba hakchang oina leram Dinesh su leramde aisu yam pende yam chingne adubu mihalase athupu matamda puthok haninge Thaubal Wangkhem Huidrom lekai degi Soram Sundar misigi matangda police na mahaki loinabi phagat khraba matung ngasi ayuk masen nupa phagat le hairi misi sigi matangda ngasi JSC na sinduna Wangkhem playground da miyamgi mifam ama pangthoktuna ware mari laukhre tha sigi ahum phawbagi manungda chief minister da memorandum ama pisinba mihar asida chenaba miyoi sing ain gi oiba matik chaba chairak pinaba mari lenaba singda taksinba Mesi asigi matangda mari lenaba singda paikhalak pathabaki matung inna asiba hakchang lauba haina warep lauki sundargi mandopcha Soram dasuna laita laira thibe chatkhiba machano pabo hatpada chenaba miyoi singi mathakta ain gi oiba chakchaba thabak lokhat piu JSC gi convener na mihat asigi achumba wayal chathaduna chenariba miyoi sing chairak phangdriba phawba makhal makha kaya gi khongjang jangsin gani haiki iru jaraga masa sengtu matungda
मसी दुसनब तौरुबदा मसा सेंतोके तौजरुबरे मसी तौजरुबदा मागी मफिमा नो योमजरा थममे मसीदा अतत्पा अपोंबा खरा लेरंबदि मसीदि करिनो पोसक अमनिना हाइबदि चिंगनबदगी अखोइना पुलिस रिपोर्ट तौजबनी इजा पिबियु अदु नत्रगा मसा हालिबा मियोय अदो सिनबियु Asian Designer Week 2019 Summer Edition Taj Vivanta Dwarkada April 19 amasung 18 pangthokre Delhi Fashion Club na sinba fashion show sida Manipur ki khadi and handloom textile sing yokhatna ba designer Robert Naurem na mahaki collection khudol tamki show asida wangnong poki silk na design tawa amasung khutna lon ba fabric sing utki model tara na saruk yakhi ba show aduda actress Soma Laistram su saruk yakhi Churachandpur district ki Saikot Kendra ki Samulamlan sub division ki manung chanba dambi village da lairi ba water supply scheme asi saba loiba chahi mari mapung farak laba phawba ningthina mathau tawdri nong chudaba matam da di fail oiba yabagi phibam da lairi hairi Lisingani tarama thoidagi lupa crore taruk lag yankhai changna sakhiba water supply scheme asi lisingani taramanga da saba loisin khrabasu chapchaba mathau tawdri scheme asi ki pipeline tingba loisin dana tokhrei Comram Union ki President Lalkhomang Sertona scheme asina lamdam adom ki miyamda aphaba ising phangalagani haina thajaba thamlamba adu haujik phawba mathau ningthina tawdabana awaba ama ohelle scheme asigi ising lopham oiriba chingi saruk asisu dry season matamda ising leitabana water supply scheme asi mathau tawba ngamloi dawri Department ki miyo ising laktuna amok hanna survey tawduna thabak paikhat haningi mafam aduda dharma saduna jahi choppa ising phanganaba hotna biyu haina phongdorakle Amam Shembi Lega, Lijar World Oina, Shembi Lega Tauna, Adagi, dry season da Mashedigi, Ising Duna Shida pumping Tauraga, supply Tauragadi, Yamna, Project si success Oigani, Adagi Sagang area da, Lady Kunmayamsi, Isingi, Awabasi, Kokani Haibsama, Ai Tamjage. Water supply scheme asi sanabagi damak lam pikhiba jamkholat lungdimna miyamna mari lenaba department da thamkhiba thajaba adu chapchana thabak ta onthok haninge water supply scheme asi mapung phana thabak tauna ba mari lenaba singna chapchaba thabak paikhat piu haiki department na miyami dama khallaga asom size da dam ma thingbiradi masi dam sida di dam dagi ising si asta pira sidagi supply tawradi Masida population lising tramuk na ising si koloni hebese aina thamjai Kuki Lalauba Singi Apunba United People's Front amasung Kuki National Organization ga political talk sathanana bahap kiba interlocutor AB Mathurga UPF leaders singa amasung Kangpokpi gi civil society organization singa mifam Kangpokpi district headquarters tanga si pangthokre Kangpokpi gi miyam na mahakpo gamge faida okpaga loinena district headquarters da mapung oiba thoram pangthoki All Manipur Kuki Shapes Association Kangpokpi Town Committee amadi United People's Front na makhoi ki tongan memorandum sing bisinki interlocutor na KNF ki Nathaijang da laiba designated camp su yengsin ki ADC ki Sada Hills ki conference hall da pangthokpa mifam da AB Mathuna India government Manipur government UPF amasung KNO ga wari sanariba asi singtha ningai oina khomang chawsilli adubu group singi marakta thokpa thodok kharana thangtha hanbani adubu issue sing asi waroisan puraktuna athuba matamda wari makha chatharagani center amasung state na kuki singi issue asida waroisan ama purakpa pami issue asi loisana ba honabada civil society organization singisu achauba thodang lei positive oiba phibam ama langna na bapum namakna honaminasi haiki District Vector-borne disease program none district na sinduna World Malaria Day thoram PIC none da pangthokre thoramadu da CMO none Dr. Igolmai Longmai Village Authority ki chairman Kasagai Gangmai District TB officer Dr. Ajin Maringmai District Malaria officer Dr. J Kamaisu saruk yaki International Model amasung social activist Mayang Lambam Daina da Progressive Thane Residency Welfare Association Maharashtra na National Women Social Award piduna ikai khumna khrei Daina na khunai asigi damak lauriba thodang bu sakhang bo oina mana asi khusin narakhibani Hosik sanabagi pau amu pijari Nasi sana bagi pauda
Patanjali Yoga Samiti Imphal East amadi Yuba Bharat Imphal East na sinduna haukiba October 12 dagi satharakiba free yoga class Yabilal Children Home Kaibi Sana Pataloisen Kray class asida saruk yakiba sanaroi singda certificate sing yanthoki. Manipur State Yoga Association gi chahi gi mifam pangthokuna nauna thaupunana by Executive Committee Sem Kray oinam Budibu President Dr. N Ibohalbu Secretary oina Khan Kray. All Manipur Football Association sinduna hayengdagi Imphal gi mapal kangjaibungda SBSS Singjamaina sponsor tawraga ahanba Sapam Tombi Singh Memorial Sub Junior Girls Inter Club Football Tournament pangthoklagani winner amadi runner up team singda trophy ga loinana lupa lising kun amadi lupa lising tara pigadauri. Hojing makhata basana bagi pausing boyaning thokjamdagi amuk phangbigani. Aswajit Parsa Biki Amadi Agarwal Sathariba Sahi Tramri Makhagi Nupamasagi Aita Super Series Tennis Tournament ki semi-final sangkre. Manipur Tennis Association na sinduna tha sigi tang kunma paldagi state marigi nupamasa amadi nupimasa tennis sanaroi yankhai mathoina saru yaduna lampenpat officer club ki tennis complex sathariba sahi tramri makhagi nupamasa amadi nupimasa gi aita super series tennis tournament ki ngasi sanakhiba nupamasa gi singles ki quarter final match singda Aswajit na Hazarika bu Parsa na Kandavel bu Biki na Amarnath bu amadi Agarwal na Kalita bu maithibu piduna semi final sangkhibani. Amaromda tournament asigi ngasi sanakhiba nupi masagi quarter final match ta Srinivasan na L Bidyarani bu set ani sinoda maithibu piduna semi final sangkhre. Indian Bodybuilding and Fitness Federation IBBF ki branch hoina Indian Bodybuilding and Fitness Federation IBBFF Manipur unit ngasidagi hangtokre. Loinana unit asigi thau pugadabasing khangat khibaga loinana sahi asida pangtokadaba IBBFF contest ki calendar su laukthokre. IBBFF na authorization certificate piraktuna ngasi hangdokhiba Manipur gi unit asigi president oina N Sivadas, general secretary oina E Inau, treasurer oina AK Maniton, joint secretary oina A Momotomba, TS zone amadi M Tombi khankhre. Thoram masiga mari lenana ngasi Elangbam lekai gi community hall da paumi singa unabagi thoram ama pangthokre. Thoram masida saruk yakhiba Nauna hangkiba unit asigi joint secretary TS zone na phongdokibada sahi humpu mapung pharba IBBFF na sinduna pangthokiba competition sing yauna Mr Olympiada saru yaba phangdana lakhibadu ngasi hangtokhiba unit asina soidana saru yaba phangalba ngamlagani haiba wafam sing phongdokhi. Association ani punchen gi badagi sigi 60 years hena laijaraba organization jigi magi unit sima hangdaba yadre darka oire kaigina sonda horaga lairabanina masi hango haibigi direction on pirakpaduna apoi nasi hangjabani aduga horaiba angangsing bodybuilder sing em yamna wangna leijaba Mr Olympia po yogjagi khanjariba kangbu sing jigi mateng oinaba apoi na guideline pidana onajagi Indibar FC na Khoirom FC bu maithiba piduna YDC Trophy 11 set Open Football Tournament ki champion oikhre. Youth Development Committee Yaripo Khoirom na sinduna mamang thagi tang taranipal dagi team kunmanga na group nipal thokna khaidoktuna YDC Gym Hall Campus Khoirom mayai da satharakiba YDC Trophy 11 set Open Football Tournament ngasi loisan khre. Ngasi sanakiba aroiba match ta Indibar FC na Khoirom FC bu goal ani amada maithibu piduna champion oikhibani. Indibar FC gi mai pakibi goal ani du Roshan namadi Arunna sankhi. Match asida maiti kiba Khoirom FC gi amatangar goal aduna Indibar FC gi sanaroi Parmeswarna on goal oina sankhibani. Educational Social Organizing Club Bamdiar Makha Lekai na sinduna tha asigi tang kunipal dagi team kunthra marina group nipal thokna khaidoktuna club asigi ground sathariba Nepal Suba State 7 men aside Open Football Tournament ki ngasi sanakiba ahanba match ta Ipsa Yumnam Lekai na Ibudo FC Leima Pokpambu goal ahum anida amadi anishuba match ki sanakibada Khori Phaba FC Nambolna UFC Ulobu goal taruk anida maitiba pikre.
Tulihal United Football Club na sinduna tha asigi tang tara tarukdagi team kunna group mari thongna khaidoktuna club asigi ground da sathariba anisuba TUFC Village Open Football Tournament ki ngasi sanakiba ahanba match da poirongna laikhongbu goal ama sinoda madi anisuba match ki sanakibada CYDO sangam dabina TYPO sorabu goal ahum amada matiba pikre Thagachari boyai makhata na ngasi nongmagi oikhiba ing asagi pau amuk phangbegani Environment Director tegi phangki bangasi goi ki ba inga samari nujuk pauda khwaidigi chaki ba Celsius degree kuntra taruk dasmik mapal taruk khwaidigi ingba Celsius degree tarhom dai dasmik taruk mari nuksite yaw pa ising manil gi sang mission bezada mari putra manga dasmik mapal minimum da sada kuntra mari dasmik mari oiki Ngasigi nong suki bagi sang mga tasmik sino ahum millimeter ni. Loisilak pada maru iba pau amuk pizari. Miyoi ahum makata na Indian Navy ki akhan naba diver singna thiba hokre. Kudong tiba thorak pada kanana ba speedboat thamlagani haina Chief Minister N Birena phangdokre. Northeast Forum for Indigenous People gi mifam na chi ebigi mayokta lepnana ba warep lokre amade sinmi singi numit me de Manipur gi mafam kayada pangthokna kre ngasigi oina de ISTV na pizza ba Manipuri pau matang sa daloy sanjari miyang tabiri papum na magpo amukah na kurumjari